Good morning. Ngasigi card ki message haipateng minarase ngasi leba popo numit ko. Leba popo numit se akogi number ahambada ko number se 69 leire aduga color dana red color gumba kai gumba dumaina shinabi be ko. Ado akogi yausang manung oibanina ko hadi sum akoina hadi color kari kra taiba khotpagi mahutta hai tare ko hadi lei machu machu kat pe ai ko. Lei machu machu hairaga di akoina nungti gi akoina color haiba sumaina ko hadi kaino nomaijing dana akoina pink machu hairako hadi monday dana angobo machu on hairako lei machu ne angobo machu ne angang ba leireko kaino dana haidi kaino leapo numitana yumja kaisa dana asang ba leireko aduga sagon sen dana hangapan leire aduga irai dana sky blue leireko aduga kaino dana thangja dana purple natraga black kumba ko hadi black lei gumba di lei tamnina hadi purple machu gatang changba lei harasne purple changba hagi tharo gumba kai gumba dumba oirani no ko adugi lei mayam se loina hadi ko ngasi yausang haragadi kaino gumba oina ko hadi ngasi second day se ko pichigari gumba oina ko hadi rang mai ko gi color ki ka taina base color taiba gi mohta ngasai adugi color gi lei mayam do loina kat pa yai ko hadi ko yausang manung se da dum numit mangani se da ama dum ko hadi sigi color mayam se loina ma hai tare ko hadi planet mayam se hai tare ko gi planet ladiba graha mayam graha hairasine ko adumba do amuka hena strong oina bane haiba ge tugi wakhanda dumaina gumba tobi be ko ado akogi ahambada ko card ki message apetang yengase aduga timing of habo sa pe yengase ko lei machu adum suna ba hai tare ko mix toro katlo yausang manung se da yaraga di ko bazar dagi leg leba matam da hadi machu loina suhan bioba aduga sidagi card ahum katang lo thokjarage ko card number 1 2 3 ko aham bai se khansira ani shuba khansira natraga om shuba khansira ko aham bakhan ba harasine ko aham bakhan ba ngai yoina hadi kari energy legi ngasi yoina hadi kari guidance legi habado du yengminarase first card se hadi kenuma opportunities kumba ma lakpa yai ko ngasi yoina oiraga di opportunities lakpani khangde natraga yamna clear obdo aina tawdo se kari no habdo sai thanda khangjabado dumaina oiba hadna ngai hadi tobong khangde le maga ngasi yoina haga ai sima ai si lepagi decision je nahangai lobang amamdraga so haziti tawba yare ko haina dumane yamna clear mental clarity gumba lakko ko padamaina oina oi ko good news gumba kai gumba su lakani yetna ba khona ba leraga so adugi poto aingonda lakpo ko padamaina oina oi ko number 2 sina sida hai se kai no hai kan sida ko hadi aina sum ngairaga leba pot gumba hai tare ko kuina ga ngairaga leba pot gumba adumba se changakpa gumba dumaina oi ko hadi kitang changes gumba lakpana hangai lerami ba pot dei ko ado hona ba lep kano ambitious yam oibiu ko hona ba lep kano action low hadi thaba ma taw matam do khallaga dang leigano hadi low bu khot pa dum ba su dumaina gumba su tobiu ko number 3 ko number 3 sina number 3 se am pai ko ngasi gyuna haraga di imung manung shina na leiba hai tar ko husband wife ki mari oiro ama oiro ko yam nu shi jana lemina ba ko mina ba dumaina gumba oi aduga amana ko hadi pisanung sha kai ka hai tar ko hadi mani attract kumba to bu do hai tar ko sigu shi lai se pisa chang pani khangde amani khangde dumai toraga leibo ina oi aduga ko timing se ki pung 9 ga minute 13 tagina pung 12 ga min yang khai ni thoi phang le de ani ga minute ko mari deina ahum ga minute yang khai taru phagum le ko andagi mu pung 3 ka minute yang khai taruk sina nung dawaram gini ko 3 ka minute yang khai 3 ta 9 ga minute ko mari phagum le adagi mu 8 ga minute yang khai ni thoi dagina pung ani ga minute tranga phagum le ko sisina khoi gi ngasi gi oina afaba timing ko adu sida le khoi gi card ki message su ma'am thank you